ngang marlu singba ma sakhangdaba Miyoi singna khulai paibi singna akan mamong na furamlaba matungda hauji Ccpur da akan maten selairi local protester singna akan mamong na protest tawraduna dukan sing thong lonaba akan mamong na law khong mo yauna tawkhre hairi loinana makhuta surok ta sai paiduna sa sang pai sing satpa sing video footage sing du nakhi loinana video footage khara dadi mob singna jaga khara dadi nung paiduna thong khipigi saktam sing su ukhi loinana tentak na video footage masang tang myam na thamjage loinana hairiba violence asi Zomi Hmar ni ki marak thokpa oiram bai haina su thajina wari report sing tawnarakli loinana amarom dana Ccpur district ki district magistrate na thadorok pa sirola madana Ccpur district ki jurisdiction revenue singba jaga sing punamakta additional district magistrate Ccpur thangbai gangten khuyek pi duna tholakpa Ccpur district ta Section 163 Bharatiya Sagarak Suraksha Sahita 2023 exercise power tawraduna khudaktagi hauna makhatan order ama thoktriba phawba unauthorized procession natragan unlawful assembly Miyoi manga natragan manga dagi hena makhuta khulai paiba natragana instrument paiba khulai oina sijanaba sai oirabasu natragana road natrag stone paiba sing mathakta athingba thamle haiba notice amasu tholakli makhata banauba update myam pun ngaiminasi loinana thajangori ba paw mana ITL ki office su protester singna attack torakhre ama ata thokre hanu su paw mana makhata myam pun makhata banauba update ngaminasi Manipur top channel gi maikei digi maru ebi paw sing myam na thamjari Kursk ki khwaidi gi saw town amuk lokshile Russia March 12 Russia ki president Vladimir Putin na Kursk region military command center amada Russian armed forces ki chief of general staff Valery Gerasimov unakhiba Russia ki army na lebas gi Kursk border region na khwaidi gi saw town digi Ukraine ki army tak thokre haina sagol sunumit Russia na claim tokre hari hairi bisi sai suraba lana sida numi kuntra 6 fair tauna ba US na pukhatpa wapma mana kipta mating pangani hena Kremlin gi senior official amana phongdokre President Vladimir Putin na Kursk ta satuna ma ki commander sing unaki masum lambi gi fizul saki pungkhara gi matungda Sudaswa town amuk lokshili haina Russia ki defense ministry gi claim adu summi natragna lali lanai oina asing makhang mamloi Ukraine ki official singna claim duga mari lainana wapam amata phongdokhidi Russia ki military na lanphamda amukhana mangna sangsilakpa masum Putin na lanphamda satuna mahaki lanmi sing unaki basi US President Donald Trump na lan asi lusinana ba diplomatic oina takshiliba matamni US na keep the military mateng pangba Mars ahumda suspend dokhetubu Saudi Arabia da wari sanabada senior US amasum Ukrainian officials sing na matau karamna lan lep kani haibigi matangda khumang sakshin khibro matung US na suspension nadu lebak pokonumita amuk loktoki Trump gi administration na 6 fair yanaba Moscow da takshin bagaloidana haujuk punama Russia da leiri haina yum zakhisnumita Trump na phongtoki Santi Purana Bokona Ribasing da Russia na mating pangdravadi Russia ki matakta anawa ating basing thamgani haina US President kianki US negotiator sing Russia da lay haina Kremlin gi spokesman Dmitry Peskov na sogol sunumita phongdo kedubo 6 fair proposal gi matang na Moscow gi miyeng gi matang na mahangna mot piu yakidi wari sanaba haudringe masuma koina haujuk phawo haudringai masigi maramda ngangnaba langani haina mahangna permission na phongdoki White House ki press secretary Lawrence Levitt na Fox News ta haki National Security Advisor Mike Walters na yumzakisnumita mahaka phamma na Russia gi official singuna ki Putin yauna Russia gi official singa wari sanaba ki dama Trump gi special envoy Stevie Witkoff Moscow satlagani hainasu mangna phongdoki Witkoff ki plan Moscow yaukre haina Russia news agency singna sagol sunumita report okay report adu sumi lali kudakta asing makham ngamkide US ki senior official singna Russia na Ukraine attack sing mathangi numit kharagi manungda lep ugani haina makoina asa tawi haina phongdoki adubo 6 fair ama tawbana Ukraine gi military da matam kharagi oina pothabagi matam phangangani haina Russia gi president Vladimir Putin gi foreign policy and advisor
Yuri Usakovna Sagolsa numita television da wangang bada wakat ki hairi Moscow gi interesting amasum nungnang basing khangduna santi oiba mong tung koiba settlement ama Moscow na pami haina Usakov na phungduki Saudi Arabia da Americans amasum Ukrainians negotiators singa wari sabagi mahi amo tholakhiba Russia ga numit kuntra Ccpur tawnaba wafam ama yanaba Ukraine gi firep yumjakasa numita European Union na taram okre Laiba kun gatere na sema European Union na haiki lakadaba khongthang singda Ukraine US amasum atai partner singa punna thabak tawnaba sem saraga lei Ccpur gi wafam du Russia na yagadra yaroidra haujufaw aseng makhangdri US na laiba pokon numita Zida Ukraine gi wari sanakibagi phalgi matana US tagi saurakpa paudam ama ngai haina Kremlin haiki European Union High Representative for Foreign Affairs and Security Policy Kaza Kalasa naiki Ukraine amasum US na Saudi Arabia da unakraba matungna Ccpur agreement amagi dama proposal sing yauna thokiba joint statement European Union na taran oi European Union na lakadaba khongthang sing sawgatuna Ukraine United States amasum atai partners singa kusamnaraga mapung phaba thaudang nonaba sem sare haina magna phongdoki Kalas na haiki European Union gi panamde UN Charter amasum international law gi principles singda yumpamoiba pom suppa madam zaba amasum tungkoiba santi puraknaba Ukraine gi mateng pangmani Ccpur amagi proposal Russia na yarabadi meke sida maru eba khongthang ama oibi yai Russia na santi pame haibu utpagi matam oire haina manaiki Saudi Arabia da wari sandraba matungna Ukraine amasum US na joint statement amada numit kuntran maraki oina Ccpur tawnaba US ki wafamda yanaba kif na sem saraga lehki Ccpur do party animakna yarabadi sengdokpa yai amasum Russia na yadaba amasum thabak oina pangthokpagi makha pongani US na Russia da pawpi gane amasum santi puraknaba Russia na su thabak torokpa maru oi haina joint statement adunaiki Priyas Nit Biology Sangai Pro NTA Nit UG Biology Admission Hausari Class 10 Thakraba Mahiroi Singi Damakta Tha Marigi Foundation Course Amadi Class 12 Thakraba Mahiroi Singi Damakta Lakliba NTA Nit UG 2026 ki Tha Nipan ki target course pizari Hairiba class nga simatik sani experience lairaba faculty singna takpigani Akoina pizariba khudong saba singa dudi clear basic concepts easy memory tricks regular test series PYQ analysis mock test na singmani loinana matik sani equip oiraba smart classroom facility su pizari March ki tang kun amadi April ki tang ahum digi class mathang sina haujaragani thuna lakpiduna mingsan biu akupa modol gi damak Priyas Nit Biology Sangai Paro FCI rota lakpiduna amadi aikoi gi contact number 7005534385 natraga 7005376151 pau phobiro amaramdana UN fact finding mission Israel bu Gaza da genocide chathabagi maral sikri UN gi fact finding mission amana Israel bu Gaza da Englishingani ga kungo humdagi October 3 tagi Gaza da sexual amasum reproductive health care facility singda thawoina target tawba amasum mangtagan bigi maral sikre is Jerusalem yauna occupied Palestinian territory amasum Israel gi matangda Independence International Commission of Inquiry na sagol sunumita thadokpa report ta thawong singa si genocide ki thawong sing sangyaki maternity hospital sing gi maternity ward sing amasum Gaza gi maru oiba in vitro fertility IVF clinic yauna Gaza gi sexual amasum reproductive health care system Israel na systematically dismantle toramba commission athingki report ki matung ina Gaza gi maruiba fertility center basma IVF clinic ta Israel gi security force na thawoina attack to ke masum mangtagan ki hadi Israeli security force na Palestinian singi damak future compassion gi damak store tawba reproductive material pumbasu muthakre hadi attack tawba matamda clinic asi legitimate military target ama oirami haibigi thajaba yaba pramana amata leiti haina commission haiki hostage sing thadoknaba Hamas ta pressure pinaba Gaza strip ta mai piba leple haina numaizu numita Israel na lokki Gaza da mai piba kudakta lepnaba ehakna order ama sahi tawkhibada ngaidi haina Israel gi energy minister Eli Cohen video statement amada phongdokhi Gaza da mai piba kudakta lepnaba ehakna order ama sahi tawkhibada ngaidi haina Israel gi energy minister Eli Cohen video statement amada phongdokhi Cohen haiki thaurang aduna Gaza da hujik phawba phaduna thamliba hostage sing thadoknaba Hamas ta pressure pinaba panam thami
Israelna piba masingi matungina hauzik Hamasna phaduna hostage yankhai mapal leire amasung makhoi manungda kunga marirom hingli haina thajanari hostage punamak soidana halak hanana bai koina aphangbu upai pum sisinagane amasung lan matung gazada Hamas leiru haina thajaba pidi haina kohena makhatana phongduki miyam khangna thadokpa sirol amada kohena government gi makhada lebi Israel Electricity Corporation da gazada mai yuan ba lepna khanki order adu kudak tigi satna ba hawgani haina kohen gi spokesperson amana phongduki Israel Hamas Ccpur gi ahan manumit nifugani thoni face satna raga matam loikraba matung Mars ani da Israel na sana ba polam sing yauna gaza da posei pusin ma thingki hari face ahum leiba Ccpur thabak to onthokna ba Hamas na Egypt amasum US ki official singa wari sanari duga Israel gi mihur kangbu ama negotiation sathaba makhasa thana baning thukaba numita Doha da satlaba yai haina thajanari adu tentak na sumna miyam na thamjagi hauji koina di miyam pau si matang sa lusinjarage masum makhata ba no update miyam punanga mina sena signal sigi mekeri bank phamda makhata